ꯇꯨꯔꯕꯨꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯅ ꯃꯃꯥꯡ ꯋꯥꯔꯗ ꯅꯝꯕꯔ 4ꯒꯤ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯈꯔ ꯆꯥꯛꯇꯕ ꯈꯔ ꯂꯩꯖꯩ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯦ ꯖꯪꯒꯜ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯈꯔ ꯁꯦꯡꯗꯣꯛ ꯁꯦꯡꯖꯤꯟ ꯇꯧꯔꯒ ꯆꯥꯛꯈꯤꯕ ꯈꯔ ꯆꯥꯛꯈ꯭ꯔꯒꯁꯨ ꯆꯥꯛꯇꯕꯒꯩꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯈꯣꯠꯆꯤꯜꯂꯒ ꯂꯩꯕ ꯌꯥꯕꯒꯤ ꯑꯩꯈꯣꯏꯁꯦ ꯑꯌꯥꯕꯁꯨ ꯄꯤꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯈꯤꯇꯪ ꯇꯥꯖꯩ ꯑꯗꯩꯗ ꯂꯝꯇꯨ ꯈꯤꯇꯪ ꯁꯦꯡꯒꯦꯅ ꯆꯪꯖꯔꯨꯕꯅꯤ ꯆꯪꯉꯨ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯆꯪꯉꯨ ꯃꯇꯝꯁꯤꯗꯩꯗ ꯅꯣꯡꯁꯦ ꯉꯁꯤꯁꯦ ꯆꯤꯐꯦꯠ ꯆꯤꯐꯦꯠ ꯇꯥꯕꯁꯤꯗꯩꯗ ꯑꯩꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯨꯕ ꯃꯇꯝꯗ ꯁꯟꯗꯥꯝꯅꯕ ꯍꯥꯏꯕꯁꯤ ꯊꯪꯅ ꯂꯩꯔꯦ ꯑꯗꯨ ꯁꯤꯗꯩꯗ ꯑꯩꯅ ꯍꯥꯏꯖꯤꯜꯂꯨꯕ ꯃꯇꯝꯗ ꯀꯣꯀꯤ ꯃꯆꯥꯁꯦ ꯑꯩꯒ ꯊꯦꯡꯅꯖꯕꯅꯤ ꯑꯩ ꯈꯨꯠꯇ ꯑꯩ ꯈꯨꯠꯂꯥꯏ ꯀꯔꯤꯝꯇ ꯄꯥꯏꯖꯗꯦ ꯑꯩ ꯏꯁꯥ ꯈꯤꯇꯪ ꯑꯗꯨ ꯊꯦꯡꯅꯕ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯃꯥꯁꯦ ꯃꯥꯅ ꯈꯥꯎ ꯄꯨꯔ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯥꯁꯦ ꯊꯥꯡ ꯑꯃ ꯁꯠꯇꯣꯛꯑꯒꯅ ꯑꯩꯉꯣꯟꯗ ꯑꯦꯇꯦꯝ ꯇꯧꯔꯛꯄꯗ ꯑꯩꯅ ꯂꯩꯀꯥꯏꯗꯨꯗ ꯀꯅꯥꯝꯇ ꯆꯪꯗꯕꯅꯤꯅ ꯑꯩ ꯆꯪꯃꯤꯟꯅꯔꯤꯕ ꯑꯩꯒꯤ ꯀꯀꯥꯁꯤꯒ ꯑꯩꯅ ꯀꯀꯥꯁꯤ ꯀꯧꯖꯕ ꯃꯇꯝꯗ ꯃꯥꯁꯦ ꯃꯤ ꯈꯔ ꯄꯨꯜꯂ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯥꯁꯦ ꯑꯗꯨꯗꯒꯤ ꯃꯥꯁꯦ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯥꯁꯦ ꯆꯦꯜꯂꯀꯥꯟꯗ ꯁꯣꯟꯗ CRPF ꯂꯩꯕ ꯀꯨꯃꯥꯔ ꯔꯦꯖꯤꯃꯦꯟ ꯂꯩꯕ ꯑꯗꯒꯤ ꯁꯣꯟꯗ CRPF ꯂꯩꯕ ꯑꯁꯤꯒꯤ ꯀꯔꯛꯁꯤꯗꯅꯤ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯥ ꯆꯦꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯏꯁꯥꯗꯁꯨ ꯐꯣꯟ ꯌꯥꯎꯗꯕꯅꯤꯅ ꯐꯣꯟꯁꯦ ꯃꯊꯪ ꯇꯧꯔꯒ ꯃꯣꯏꯁꯦ ꯀꯧꯕ ꯃꯇꯝꯗꯁꯨ ꯃꯣꯏꯁꯨ ꯂꯥꯛꯑꯀꯥꯟꯗ ꯇꯥꯟꯅꯖꯕ ꯃꯇꯝꯗ ꯐꯥꯕꯗꯤ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯅꯥꯟꯊꯣꯛꯑ ꯆꯦꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯇꯥꯔꯤꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯒ ꯂꯥꯞꯅꯕꯁꯤ ꯀꯤꯂꯣꯃꯤꯇꯔ 5ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯊꯝꯅꯩ ꯁꯤꯗꯒꯤ ꯍꯥꯏꯖꯤꯜꯂꯀꯥꯟꯗ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯆꯪꯉꯨꯕ ꯃꯇꯝꯗ ꯃꯥꯅ ꯁꯤ ꯆꯪꯉꯛꯑꯀꯥꯟꯗ ꯂꯩꯔꯝꯕꯁꯦ ꯁꯤꯒꯤ ꯄꯣꯠ Torbung Maigi Ward number 4 gi Torbung Maigi je dami mayam chate chanipan mu change khole na mayam no loi haina re adu mai adu haina be matung ina khoi jum da changba yaradra haina khoi relief camp da leijabani adu ngasi changak po matam je da jum da amuda kai kai khar lei ba jing da jum kai sengdok ke ana laksabani ba lakpa matam je da hojiki kuki je sandam na ba gi jum je da changaga leiram dana akhoi je mayam je magna laurok pai matung ina ni pa je laurok pai matung ina akhoi je mayam chenchana re chenchana matung kumauri ji medam fo kana gi kumaugi je da akhoi na phone tawre sir CRP da ju phone tawre mayam je loi hupchalak लाए ला मतुंग द मोइना मयाम न चंगसन खोचन तौरे तानब मत मोइ तानर मयाम चंगा इनाउ निपा लकाई मयाम चंगा तानब मतुंग इना मोजे चुखोग्रोम न चेंचंगी बदि मोजे फंगौदे फाबजे अदुना हजि मयाम जना अखोइना हाइजनिगिना सरकार न जो मयाम न हारि इरांग नेमधारे एसि कंबाई गि सि मेनु से फाबद लांथब यादि मनुंग जि मतुंग इना सि तोरमुंग दे कमाइना मी चंगा लैदोइनो सि मथक्से दमो मयाम ने चंगे हाइबे सि मयाम जे सि न्यूज दि पिसि पाउथोपिगानो मयाम गे अपील सि हाइजनिंग खोगी से खोगी मनिंग दे राजेश कुमार खोंगचम की राजेश कुमार जी की जुम जे CRP जे लेरेबा मे अदु सि ममांग दना मो सि लुकना की कोरम लोखोई की जुम दना मो कुमाव लेरेबा अदु मोय द कुमाव की जकी मोय की मोय की ड्यूटी तरिबा पोसि द मोय द चंग हाइजरगा मयाम जे द हाइर तौर खै चंगु गेन हाइरबो दे फारे फारे दु नोय इकना जुम लेरिबनी न नोय नसा की जुम बुनी न नोय चंगु खोलो ना दबान हाइर मतुंग अयाबो यारगा खै चंगु बनेबा चंगु बजे द कुकी जे लेरम बनेबा लेरम मतुंग इना खै इनाउ निपा लाउरपदगी मयाम जे हुपचलकपदगी मोय मयाम तानबो खोन तौनबदगी मोय जे लांथो चेन बना हानखरेबा हुजी हाइरिबा सरकारना असु अइहोई टीवीदा असिदा मी चंगबा यारे याम खितंग खरा खितंग शांति ओइरे हाइना हाइबा अदुदगी खोइसु चंगबा मतम सिदा कुकी लेरमी से खोइगी सरकारना हाइरि दुगा अदे हुजिकी हाइद मफम सिदा कुकी सिने कुकी गा खोइगी लैदिसे किलोमीटर हाइदि यामबदा किलोमीटर 4-5 मुकी सांगे स्वाइन लामनाइबा अदु लामनारिसे अना हाइबदि कमाइना मोय असोम नाकंदसु 133 बटलेन CRPF की लेरे अदैदि मुक्सो मसो नाकंद कनो थंग नाकंद ना अकोइ ओइ थंग नाकंद ना अखोइ की कनो 16 कुमाउ लेरे अदु हुजि हाइरिबा जगा सिदे मोय सिक्युरिटी मैम सु डिप्लॉय तवर लेरे अदु तबुदु अना हाइजनिंग अना सरकार की मकैदि तंगजनि हेन हुजि कुकी जिंग से अखोइ गी साइगी कनो खुन की मीना हाइरिबा मफम संगबा मतमदना पास ल याउनो अदुदगी कनो हाइदि पुलिस तगी अयाबा याउरो पिरो अदैदि अदुदगी अयाबा याउर संगदबनि खो संगबा याद्रि खोत्रे हाइदना लोइना स्वाइनगा आले अदुगा कुकी नदि कमाइना दुगी मफम जिदा द हुजिकी मफम अखोइ हाइरिबा मफम ताना यौसलगा चंगमिनो मसिना मोगिना करम याबा पीरिबनो हाइबसा इन हितंग सरकार की अइदा अखोइ हाइपेदक सिगी वनम पोर सिददि अखोइ कुकी की थंगना हाइबाबु हाइदि मीन्स अखोइ असो अगथु कनोरमदना खारोमदना अखोइ किलोमीटर किलोमीटर 2.5 अहुमुक सुमा चले एस्कोलेना हाइदा अमा लेरे अदैदि मु अखोइ कनोरमदि कनो नाकंद तिदिम रोड की साइटना अखोइ टोरबुंगी मनिंग थंगबम माइकै असोम अदैदि असिदैसिदा लैरिबा जिंगसे अखोइ जलेन फाइ हाइबा लेरे अदैदि अखोइ स्वाइना कुकी खुन मचा मचा मयाम मोइनसु तोंगान हाइद हाना लेरमदबा
ꯍꯥꯟꯅ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗ ꯈꯨꯟꯁꯦ ꯑꯩꯈꯣꯏꯅꯗꯤ ꯇꯣꯔꯕꯨꯡ ꯍꯥꯏꯔꯒ ꯈꯪꯅꯔꯝꯃꯤ ꯍꯧꯖꯤꯛ ꯃꯣꯏꯅ ꯃꯆꯥ ꯃꯆꯥ ꯁꯟꯗꯣꯛꯑꯒ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯁꯤ ꯐꯖꯅ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯣꯔꯕꯨꯡꯗ ꯉꯁꯤ ꯑꯩꯈꯣꯏ ꯍꯧꯕꯗꯩ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯣꯛꯄꯅꯤ ꯑꯗꯨ ꯃꯐꯝꯁꯤ ꯆꯥꯎꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯉꯁꯤ ꯇꯣꯔꯕꯨꯡ ꯍꯥꯏꯕꯗꯒꯤ ꯍꯦꯟꯅ ꯇꯣꯔꯕꯨꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯃꯅꯤꯡ ꯂꯩꯀꯥꯏ ꯍꯥꯏꯗꯅꯁꯨ ꯇꯣꯔꯕꯨꯡ ꯕꯖꯥꯔ ꯍꯥꯏꯕꯁꯤꯗꯤ ꯍꯦꯟꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯖꯂꯦꯟꯄꯥꯏ ꯍꯥꯏꯕꯁꯤꯗꯤ ꯖꯂꯦꯟꯄꯥꯏ ꯍꯥꯏꯕꯒ ꯀꯣꯂꯦꯟ ꯍꯥꯏꯕꯁꯤꯒꯗꯤ ꯑꯩꯈꯣꯏꯅ ꯈꯔ ꯈꯪꯉꯤ ꯑꯗꯨꯒ ꯃꯣꯏꯅ ꯃꯆꯥ ꯈꯨꯟ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯗꯣꯛꯇꯅ ꯇꯧꯔꯝꯃꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯃꯁꯤ ꯃꯇꯥꯡꯗ ꯀꯅꯥꯒ ꯑꯌꯥꯕ ꯌꯥꯎꯔꯒ ꯀꯅꯥꯒꯤ ꯑꯌꯥꯕ ꯄꯤꯔꯛꯑꯒ ꯍꯟꯗꯣꯛꯃꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯁꯤꯃꯇꯅꯤ ꯑꯩꯈꯣꯏ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯃꯗꯨꯗ ꯑꯩꯅ ꯉꯁꯥꯏꯁꯨ ꯈꯟꯖꯩ ꯍꯧꯖꯤꯛꯀꯤ ꯂꯥꯏꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩ ꯈꯛꯇꯅ ꯀꯔꯤꯒꯨꯝꯕ ꯑꯩ ꯏꯁꯥ ꯏꯊꯟꯗ ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯃꯊꯟꯇꯅ ꯌꯨꯝꯅꯤꯅ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗ ꯃꯦꯗꯤꯌꯥꯗ ꯃꯌꯥꯝ ꯆꯪꯕ ꯌꯥꯔꯦ ꯍꯥꯏꯔꯤꯕꯅꯤꯅ ꯃꯣꯏꯅ ꯆꯪꯉꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯕꯅꯤ ꯃꯣꯏꯅ ꯍꯥꯠꯂꯝꯒꯅꯤ ꯍꯥꯏꯅꯁꯨ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩ ꯋꯥꯈꯜꯗ ꯉꯁꯥꯏ ꯃꯌꯥꯝ ꯂꯥꯎꯗꯅ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯆꯪꯉꯦ ꯀꯨꯀꯤ ꯆꯪꯉꯦ ꯇꯧꯔꯨꯕꯗꯒꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯃꯌꯥꯝ ꯑꯣꯝꯁꯤꯜꯂꯛꯇꯅ ꯇꯧꯕꯗ ꯐꯥꯔꯝꯃꯒꯁꯨ ꯑꯩ ꯋꯥꯈꯜꯗ ꯑꯩꯗꯤ ꯇꯁꯦꯡꯅ ꯑꯩꯗꯤ ꯍꯥꯠꯄ ꯄꯥꯝꯗꯦ ꯍꯥꯠꯇꯅ ꯐꯨꯗꯅ ꯆꯩꯕ ꯄꯥꯝꯗꯦ ꯅꯤꯡꯊꯤꯖꯅ ꯃꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯅꯤꯡꯊꯤꯖꯅ ꯊꯤꯒꯠꯂꯒ ꯅꯪ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯀꯔꯥꯏꯗꯒꯤꯅꯣ ꯅꯪ ꯁꯨꯃꯥꯏꯅ ꯀꯔꯤ ꯃꯔꯝꯒꯤ ꯆꯪꯉꯛꯏꯅꯣ ꯍꯥꯏꯗꯅ ꯅꯤꯡꯊꯤꯖꯅ ꯍꯪꯒꯠꯂꯒ ꯐꯥꯔꯒ ꯅꯤꯡꯊꯤꯖꯅ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯕ ꯑꯅꯝꯗ ꯃꯔꯤ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁ ꯂꯩꯔꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯑꯥꯔꯃꯤ ꯂꯩꯔꯦ ꯃꯣꯏꯗ ꯅꯤꯡꯊꯤꯖꯅ ꯁꯤꯟꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯃꯣꯏꯅꯁꯨ ꯑꯍꯦꯟꯕ ꯄꯥꯎꯗꯨ ꯃꯉꯣꯟꯗ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯗꯨꯃꯥꯏꯅ ꯁꯤꯟꯅꯕ ꯑꯩꯅ ꯍꯥꯏꯖꯒꯗꯧꯕꯗꯤ ꯃꯁꯤꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯁꯤꯗꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤꯅꯗꯤ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯇꯧꯔꯤꯁꯤꯒꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯃꯁꯤ ꯆꯪꯕ ꯄꯥꯛ ꯉꯝꯈꯤꯔꯣꯏ ꯍꯥꯏꯅ ꯑꯩꯅ ꯃꯁꯤꯗꯤ ꯉꯝꯃꯣꯏ ꯍꯥꯏꯅꯁꯨ ꯑꯩꯅ ꯐꯖꯅ ꯈꯜꯂꯤ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯁꯤ ꯑꯩꯒꯤ ꯂꯝ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤ나 ꯑꯩ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏ ꯄꯣꯛꯄꯅꯤ ꯃꯐꯝꯁꯤꯗ ꯆꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯌꯨꯝ ꯂꯩꯔꯤꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯖꯒꯥ ꯂꯩ ꯃꯣꯏꯅ ꯀꯨꯀꯤꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯁꯨ ꯑꯩꯈꯣꯏ ꯖꯒꯥꯗꯤ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯆꯪꯕ ꯑꯩꯈꯣꯏ ꯄꯥꯝꯃꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯁꯤ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯥꯒꯤ ꯃꯐꯝꯗ ꯃꯐꯝ ꯆꯥꯅ ꯃꯥꯒꯤ ꯂꯩꯐꯝꯁꯤꯡꯗꯨꯗ ꯇꯪꯗꯨ ꯂꯩꯇꯥꯅ ꯀꯩꯅꯣ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯁꯤ ꯁꯔꯀꯥꯔꯅ ꯈꯤꯇꯪ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯕ Hello.